Image Paodam Yang Tabiri Basungbu Yumnam Anuradha Devina Ikongona Kurumzari Housing Maroiba Pauda Chief Minister and Birena District Marigi Ambulance Mari District Singda Kusina Kray State Sida Pung Kun Marigi Manungda Mioi Murputara Tarong Nauna COVID-19 positive oide Loinana Susan Singh Rajput Misiga Mari Lenana Wahong Pahong Chatanaba Ria Chakra Badibu Mumbai Narcotics Control Bureau na Pagat Kray Housing Pausanuna Pizari Chief Minister Secretariat Complex da Manipur Sarkar ge Health Department na district singda COVID-19 ge ahan bage oina June ge tang ahomda ambulance amamam sinakrapa matungda makha tarakpa oina ngase district mari Tengnopal None Imphal East amadi Imphal West da ambulance mari khusinakrai loinana Mission Organic Value Chain Development for North East Region ge Horticulture amasung Soil Conservation ge Farmer Lesung Tareka Chamanga ge Direct Benefit Transfer Cell gi Mateng amasung Social Welfare Department ke All Age Pension Scheme Card Lising Kont Chanipand Kuntraum Doi Pensioner Singda Kusinakrai Tharomasigi Chief Guest Oikiba Chief Minister N Birena Pondokibada Sarkar ge Machinery Singna Go to Village Mission da Masana Phangpham Thokpa Kanaraba kya phangmangamdana Leiramban Singh adubu masang khangdoktuna phangan mangamlei CM na makataraduna yung kay building lambithong paraga miyamna haksang patrabadi kari kanagani paliba lenga kasina miyambo masamu phana thamba ngamnaba miyamna lengakta thongna pibiyu tabakana suduna employment piba yum leitaba sangi yum sabiba chana thangnaba pothong marang kaina pothokpa ngamnaba akhanaba polam kharada hena pothongnaba honari taromasida mission organic value chain development ke Organic Farmer Lesung Tareka Chamangada Lupa Crore Manga Dasmik Taruk Ani Mangage Director Transfer Ge Sampam Su Yantopagaloinana Manipur All Age Pension Scheme Ge Pensioner Card Lesung Kun Chanipan Kuntra Humdoigi DPT Visionary Ge Bank Account Ge Sampam Tha Taranitoge Pension Yantoki Chief Minister Namakata Duna Haikibada Mioi Karana COVID-19 Gi Matang Dangang Basakpa Yamna Tai Lenga kasina COVID-19 laichan ngak thungna bakana honaduna lakli laichan asi apetpa lekhongo mani masigi mong mato yenglaga thabak sathari Amaromda ngarang social media da miron binupi ama maming paningdaba private hospital da layengba ngamloi haina toba mong adu yeng manungaite hospital oragadi anaba bu layeng bage khudong sabale hengadabani karigumba anaba purak pasing layeng bang ngamloi daba leirabadi hospital leng daba phai sengi khanba oirabadi tawidaba phai haike ngasi thoram maduda health minister Aljen Kumar yaske minister Latpau Haukip cat and PDG minister Karam Syam minister Singh amasung MLA amadi chief secretary Suresh Kumar ate official sing nasaruyaki Manipur da Hokiba Pung Kudmari Asida General Population Dagi Mioi Marputara Mari Central Armed Police Force CAPF Dagi personnel Ani Putna Mioi Marputara Taru Nauna COVID-19 positive Oiba Thenare Mioi Amana Lekidre Eduga Mioi Chamaga Kuntaruna COVID free Oiba Dagi disaster Kibadagi state Asida COVID-19 compound case Lising Taret Chani Sumna Ani Yore Recover Tokibagi Masingna Lising Manga Chani Ngakpigani Lising Manga Chambri Marpumarini Active case dana Lising Amaga Chatruk Humbutang Mapalady Sikhi Bagi Masingna Kuntrama Pansure Ngasi positive Oikibasing Adu BRDL Zanimsta Taramari Rims RAT da Ani Ras Medicity da Taranipan Jeripam da Manga Okrala Ani Churasampur da Ahum Bisnupur da Tarahumdoi Madaskea da Tara Chandinda Ama Tamenglong da Ama Ziban Hospital na Mari Babina Diagnostic da Mapan Imphal East da Mari Tawal da Tara Thenaki Makoi Singasi Imphal West District dagi Mioi Kumathoi Imphal East District dagi Mioi Kuntare Tawal dagi Tara Taret Bisnupur dagi Tara Mari Kaksing dagi Ani Jiribam dagi Manga None dagi Ama Chandin dagi Ama Tamenglong dagi Ama Ukron dagi Mioi Ani Churasahanpur dagi Homde
ngasigi janem population sing asigi manungda mangade mapandagi halakibani atai marfumapana akanaba travel history leitaba local ngakni positive audible lokotuna covid care facilities sing da thamduna lokopam thopa precautionary measures sing lokhole ngasi lekhidraba mioi aduna thawandagi chahi nipuni pansuraba mioi ne aduga discharge tawkraba mioi sing adu CAPF dagi kunmari covid care center lamboy khongnang khoing dagi humpuni thoi UNACO dagi tarataru janems dagi mapan rims dagi ani RT wing dagi tarahumdoi ne makoi RT PCR test tawbada covid free oibadagi discharge tawkibani status gi oina covid 19 dagi farapagi chang chada humbudra taruk 10 mek amamari yore Nakalomaramda COVID-19 pandemic mari lainana ngasin nungtin pung ani phawda laikhiba Kaksang district e COVID-19 update ki matungina district asida COVID-19 confirmed case janiga nipumapan sukre narubadagi phakrabagi masingna chamaga marfutareni active case dana humpunitoi lady haidiba active case humpunitoi gi manungda tarahumdoidi COVID care center Kaksang da thamduna treatment chathare ataina tonga ba COVID care center singda thamduna la engli Containment zone mapam nipan lairi district asige apunba mioi lising mariga chanipan nipumapan ge test taunaba thabada mioi lising mariga chanipan taramapan ge result lagle mioi yangkhai marigina pending da lairi haire Housing Manipura lairaba kyana COVID-19 ge awawa saiten kya phanglingai da napsa amadi PMGKY gi chengyan bada chayenaba kya thoklak libase khwaidagi laibak thibani Lairaba kayagi chakhaogi lanphamda mioi kharana politics tawribasi makhatana Kaksing district asida tawbiraganu haina Kaksing khunai chawkhadhanba lok KKC alna pil tawrakle Housing seng yembada phangi natraga phangde chengkeji masing suide haina sayenaba kaya laglibasi English ngane taramdoida napsa chanaramdaida lusingba kayana politics tawduna makoi gi mi khaktada kat sabirambana sayenaba kaya se thoklaglibani haibasi KKC alna chena thazai Hana Kaksing subdivision oiramba housing na district on Kraba Kaksing district da AAY card holder lisanga hunga chani marfudara manga the beneficiary lisang taruka marini aduga PHS card holder lisang kuntrama thuiga chamapan humbudra da beneficiary listing ngakpigani laktara humdoi listing ahum sumna humpuma thuida lady Masigi distributor Ezena Chamaga Humbudatruk lady Hariba Kartsing Asida Asoiba Aranba Kaya Yauri doubling Chatpa Karmachari Oiba Amati Inakara Kunbakiana Kartsing Pashandana lady Masina Lairaba Praza Kyada Kart Pangdavana Cheng Pangbangamdri Hirambasida district administration ahen by Miang Sangbiduna Kartsing review to Viduna Matiksaba Mirsing da Kati sit to view Housing Yaliba Cheng Asi Yen Bagi Mawong Pangadaba Kezi Masing Singadu Ezen Singna Cheng Yen Pamda Teto Hanbiduna Miamda Kangan Bio Miamna Botakaba Mihut Natraga Kahaudaba Nauna Lepkadoriba Miwishingna Inselakpa Natraga Kulai Oina Seasonabada Chatpiganu Lengaksu Seng Yaliba Ezen Singi Awawa Ubiduna Cheng Kiji Ama Yen Bada Pangadaba Paisa Adu Matam Sana Masamasagi Ezen Singi account Sangan Bio Sengyan bada chaman naba kaya lairibasi kongnaba DC Kaksing amasung DHO Kaksing na henba mieng sangbiduna sengi yalamdaida yenbagi mawong haibadi napsa natraga PMGKY gini haiba amadi beneficiary singna pangadaba kezi masing sing agent singi kuthangda miyamna munna khangan binaba thorang lokhat piyo haina KKCL ge information secretary gi cherol amana mari leineba singi puning singselakle COVID-19 ki matangda miyam gi oiba mifamba amang ase additional deputy commissioner Morege office complex ta pangthokre ngasigi mifamba aduda local MLA di Korungthang DC Technopol Embarras Kumar SP Technopol TS Brikamsit ASP Ups Technopol TS Krishna Tombi Autonomous District Council Chandingi member Lampoi Gangte JN Baite SDO More I Dinesh Kumar Dr. S. Shil Amade Morege tongan ba community ge lusing basing yauna pangthopa mifam aduda MLA na phongdokibada isana section mana khwaidagi maru oire maram aduna khutsa ningtina hamdopa marks opening ba leader singna masa gi area singda kanna honaba mathoktai sarkar na tawrakani haina khanduna leirabadi madu mai pakpangamloi khudemak asi aikhoi ge thogdangni khanduna amato aina COVID-19 asi lamthengnarabadi Mifam aduda saruya khiba singh amadi DC Technopol nasu mifanga badi leinaba wafam kya amasu thamki
Kaksin Kuno Municipal Council ge 1 number 3 ge councillor su oidibi aduka Kaksin Kuno Municipal Council ge chairperson su oidibi khumuksang leimana ma ke ward manung da leidiba yumthong chaniga taramari da GB organic asangba baltin sing yentokre leima masagi yumda pangthokiba baltin sing green bucket yentopagi tharamba aduda khumuksang leimana hai taru tananba amasung nada yektaba khunai ama oina leinana bagi damakta Lengana source budget mission singba tabakya paikale Kaksin Kuno Municipal Council ge oina su yumthong khuding dage dustbin ani yanthokuna yumdage thorakpa phata haudi sing haptuna thamlaga council na khongalaga mapam saba yengtuna hundopage thabak paikhatuna lagle ngasina makatarakpa oina chakhumdage thorakpa manam maseng amade sagum sanai sing adu hapsintuna patapumtha halaga har oina season bage pandamda green bucket asi yanthopani haike ngasi September ge tang nipan lepapopa numit asida punba Manipur kanba ima lob amkil ge kunsuba mapung numit msuge headquarter ge conference hall da ayuke pung mapan makai dage hauduna COVID-19 ge SOP ngang na pangthokre Taromaduda Bizoy Kaksin Tabam President Amzu Bablu Loitong Bump Executive Director Human Rights Alert Laurembam Ganbe Vice President Amkil Amade Peter Laisram President Amsuna President Members Ngoina Saruya K Loinana Tongan Tongamba CSO Student Organization Kage Member Kiana Taromduda Saruya K Kangabo Part 1 Awang Laikai Dige Bisnupur Tiam Laikai 1 number Nipanda Mayumpan Kibat Tham Manga Taruk Tangairibe Kundrapam Ningon Laisram Ongbi Banitana Ngarang Ayuk Mapuroi Bagi Yumda Thori Yanduna Laikidaba Thodok Adu Singnaningai Oiba Misini Maralaiba Sing Cherakpi Gadabane Haina Ngasisu National Highway Chamagasumna Ani Manak Kangabo Kaitelda Nupi Mayumlonge Miamna Wakanmipam Sathakre Banita Gimisi Yaningde Mihat Pesing Cherakpiu Nupi Kunaibu Kansi Haina Thaba Plekat Kaya Paiduna Pamkiba Wakanmipam Aduda Sarug Yarduna Laikidrabi Banita Gim Mache Kunrapam Ningon Haisnampo Ongbi Babinana Pongdorakpada Mahaki Manau Nupi Banita Asi Apopa Mapana Unaramba Numita Yamna Harau Nungaina Lehobani Mangolda Pendaba Nungaitabaki Mami Amatalekide Adubo Tangnaba Numita Masa Matanta Sizare Harikliba Asi Yabangamloy Manau Nupi Hatpa Maran Labor Sing Dandipio Haina Pendaba Wapongke Pongdorke JSC के कंवेनर के एच राजन पौदरपदा बनितागी मेसी असी हिरम केयादा चिंगनानिंगाई ओई बनितागी नुपागी मचन नुपीना फोंदरपा वाफमगा माहके मपलना फोंदरपा वाफमगा केनबा यावी सिरका लेरमलिबा जगा अदुदा ओइरिबा फिबम अदुसु मरम चादे मरम बसिना लेंगाना हौजिक फादुना लेरिबा बनितागी नुपा ममा अमदी मसन नुपीबो निंगथिना वहम पहम तौदुना मरा लेबसिंग Numit Humnigi Manunda Cherapi Gadabani Madu Natrabadi Isina Asiba Haksang Lokiroi Haiba Warep to Lozari Haina Pondorake Salibatha Sigi Hoki Batang Marida Churasampur Bazamanak the Leba ATM Butta Sel Hapa Chachaba Arambam Ranjan Maite Apopa Arambam Kumar Maite Jau Vengat Maite Lekai Surasampur the Labour Sel Munki Batanatana Nomaina Kaptuna Hatopiram Baga Marilena Semkiba JS in a local Pakongtang Kudimakta Naharol Yaipatharang Club na Serugagani Palibalenga Asinasu Achumba Asengba Mihapa Putopiduna Atuba Matamda Prezamiam Kangna Serak Pibi Haina Clubasigi Maike the Apple Taurakle Loinana Laikidrabagi imang manunggi kambiduna Manipur Lengak amasung State Bank of India ge Maike the Gate Paikabam Tokpa Tabak Sing Atubada Paikapinabasu Hadakle Haukiba September Gitanka Anida Laibaktiba Todok Amada Mayang Infal Bengal Lokokta Minungsi Leitana Mihatina Tamtina Gang Rep Toduna Hatopi Krabi Ichal PIs Washilage Todok Adubu UCDO Santelna Yamnakana Yaningdaba Pongdoktuna Ngasi Santel the Leba UCDO Jamiatul Ulema Amade Club Organization Kakusandaduna Choba Miamge Oiba Protest Rally Chatuna Kolaukia Laukre Kongsawa Duga Mari Lainana UCDO Santelge Convener MD Najir Ahmada Hai Nupibu Kaishu Laitana Sanapokum Kanduna Makal Kayagi Tamtiraba Tahidaba Uhaidaba Amade Tukachaba Taudokiasu Landam Seda Tokrabani Adubu Taudosing Aduda Haktingnana
chenaba miyuisingba pharaga matik sana dandi pibadi yaukidre Maman yamlaba nupigi punsibu sel khara piraga tumina leishin kiba amadi rajniti ke khudong saba laurakpa kyasina marambo oiraga ngasi phauba asigumba tamthirba cram kyasi lisang sina jatharabage maram amani haina phongdorakle ngasi ayupung tararom tabada thawal district ke manung chanda leiba wangjingdage tenta haizilapam impal more lambige YK college ke mayongna bada thokpa Laibak thiba thodok amada accident thokpadagi chahi humpurongi nupa ama district hospital thawalda poklaba matung phibam lubadagi janimsta refer tawduna pubada lambida laikanaba ngamdana lekidre haire accident adu khongjom lomdagi impal tamna haigalapa tata dimpar amana wangsing kaithel lomdagi mayum tamna cycle ama thoraga lakpa nupa amada thombadagi laibak thiba thodok adu thokibani haire Accident aduda laikhidraba miyoi adu lamding Serapur dage sanasam samir chahi humpu kawi haide Doctorate of University and Higher Education Government of Manipur gi miyang makada nomagi oiba sanitization program ama Dem College of Teacher Education Imphal ge campus yauna faculty room ground floor classroom library room common room cycle set ki akoibada pangthokre college sige teaching non-teaching staff amadi trainee unit yauna sarugiyaduna lamtu sengdopa yauna college ge akoibada COVID-19 pandemic ki yengduna hida kapthokibani ningsingba yai college ase thangmaiban kendra ge oina community quarantine center su oidang kibani B.Ed amasung M.Ed examination thagadaba singi yenglaga college ase September ge tang 8 dage hangdokpaga loinana trainee singna college da SOP ngakna oza singa tatok tasin tawbasu yaragani haina principal na thokpa order amana palagle Jiribam district asigi kadam talada leiba Jiri college da me thagi tang kunmari dage hauna community quarantine center hanglamba adu July thadage complete inmate sing leitaba maramna amadi September ge tang 19 dage thaba hagodariba BA ge 6 semester exam ga mari leinana college campus da ngasiga Thana Jiribam Municipal Council ge staff singna suba oina sanitize tawthokre Manipur da leiba college singi 6th semester exam lagliba September ge tang 19 dage haugadiriba asige mangoinana director higher education amadi lenga ke poktang matungina ngasi Thawal Kendra ge community quarantine center ama oinasu hanglamba Thawan college ge campus office building laboratory room maru aina mahiru singna exam thagadiriba examination hall mafam punamak sengdopakaloinana mass sanitize tawkre Manipur gi tungan-tungamba mafam dage kalakhiba sasik thadokre mafam sadana leiramba amadi masanaba lamlake sasing people for animal Manipur na leptana mateng pangle tungan-tungamba mafam dage kalakhiba sa uchek singi manung dage thadokpa yarabasing Langkond Reserve Forest gi manung chanba mafamba amada thadokhibani Susan Singh Rajput misiga mari lainana Riya Chakrabarti bu drugka mari lainaba wahang pahang satharaba matungda Mumbai da Narcotics Control Bureau na phagakre pauge source amana haibada Susan Singh da drugs pinanaba Riana sillange haire Zungi tang taramari da Susan sikhibaga mari lainana chahi kuni pansurabi actor Riya bu CBI na wahang pahang hangduna lakhibani Riya gi brother Sowi Chakrabarti su haukiba sayunda phakrabani Riyagi phone dage WhatsApp da yumpam oiraga Narcotics Control Bureau na mahpo wang paun chathakibane haide mahna tawkiba punamak susangi damak tawkibane haina Riyana mabungneng nuksina pakhum piki haide NCB na haikibada March amasung June gi marakta Riya amasung Sowing na insinduna Susangi imunge staff ama oiriba Dipe Sawana Marji Juna grams chamaga humpumanga purakhi Lisingani Taranipan dagi September dagi Susana Marijona thakpa hauraki haiba wapam sawana Narcotics Control Bureau da haiki Line of Actual Control da India ge maike dagi land kaihobagi thabakari mata tawkiba leite haina lamina haikre Indian Army na makatana pongdokibada China ge People's Liberation Army PLA ge Western Theater Kamana Fongdok liba wapam adu domestic and international audience po lana lamjing na bane
military, diplomatic amasung political level da wari sanabagi tabak sangsilingai da PLA na yanakhiba singbo khongawnari. September gi tang tareta thokiba thodok adu LAC da PLA na yamna naksina sangsinaba honarambadagi thokibane hairi. PLA na nongthakta nongmai round kharasu kapki Indian Army na lanthoktanaba yariba makai kangke adum oinamak lebakasigi integrity amasung sovereignty di thoningdaba ama thoklabasu ngakpa haibasina Indian Army ke achepa waribne haiki. Marakasida External Affairs Minister na haikibada Chinese state media na phongdogliba wofam singadu yumpham yaudaba aran mangaktani asingumba pausingdagi media na lapthongnabasu MEA na phongdoki. Hauzik arobda maroiba pau amone pizari. Chief Minister N. Birena District Marigi Ambulance Mari District Singda Kusinakre. State asida pung kun marigi manungda mioi marpatara tarong nauna COVID-19 positive oide. Loinana Susan Singh Rajput misige mari lenana wahong pahong chathanaba Riya Chakra Badibu Mumbai Narcotics Control Bureau na phagat kre. Image Paodam kasigi de matang asida loijare mieng tabiri bisungbo amukahana krumjari.